मणिपुर में इंडिया से मसे जिक्म मयाम क्वेश्चन लादुना तरी कामे तौदना तो खाय ताहंगी जिगे हायना सिंगनरिबे मयाम से मसिबु ngaktoksi हाय बतारबदि थौना लेबी इंदिरा गुम्बी थौना लेबा बदाबाई पते गुम्बा इरक्ता असुंबा लीडरशिप चेंज से मथौ ताय हाय पोजिशन से मयाम पिजनी ngasi numit asibu athoiba maruoiba ningsingdaba yadaba numit amani haidana madam Indira Gandhi former prime minister of India gi prime minister on queen ramba freedom fighters so ramba adugumba mahakna liba kidamakta unsi katkhri badumba numit adu ngasi numit asa par kanda hi ni fusu adugumba kumon palondo koi observe to bugai roina Sardar Vallabhbhai Patel former Angi Deputy Prime Minister Oramba Mamagi Apok Panumit as a Batare, he Samagani Fukuma and Subadumba, one Palon Punangasi, Absorptomi, Unamakta, Sinlang, Tovirumna, Mescamiti, Naso Cindy Ambidana, Singba, Atoiva Domini had Laymanan, so Haina, Ikai Chari, Madurumba, Numit Sida, I went out of vision. The Pulmakangam to Indiraji. Iron Lady of India Kandawa, Dam freedom fighters or Ramba, and she Epopatigi, Shiba Power, the Ibaki, the Makta had Katobi, Adugumba, Toy, Kange, Masinamid Ashibu, National Integration Day, Halso, Mark Mandima, Hawaii Katib say, Magi, Chumnagi, Kananate, Magi, King Taki say, Devasi, Magi, King Marik Asina. India se hen punchen ba hen mapang kan ba dugumba unity leiba dugumba o henna ba haitana hajab tare manglan madu phone han ba dumba chawra punchi se leiba ki doctor kati khibi adugumba athau bi adu bi khange Iron Man of India han khangna ba sadap su masi koi India na now me independent phangam matungda man Deputy Prime Minister amati Home Minister in India se pangan kanba adu iman bagamba adu sakti lewa onira ba haidana no hiba decision yamna kallab yamna kai hagadani yamna kai hagadani some strong decision kam lawdana India unity se India union se pun phaba India in sem ki ba du ba no hiba du thodang la pan khane buji kan sida ekoi ma Indira ji gumba aduga Sardar Vallabhbhai Patel gumba thona leiba achumbada mating thokna leiba kidamakta ai ithawai kallo sakachge haidana kathukuma leader se aikoi am thau tai Manipur ma India se mase yikma mayan question la duna tari kama tawdana to khai ta hangi jige haida singnari be mayam se masibu ngaktoksi hai batarabadi sigumba thona leibi Indira gumbi thona leiba Vallabhbhai Patel gumba koi irakta leadership change ba se mathau tai hai position se yan pijani